ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯖꯤꯕ ꯑꯁꯤ ꯎꯕꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯩꯈꯣꯏꯒꯤ ꯇꯨ ꯆꯨꯡꯕ ꯀꯩꯅꯣꯝ ꯇꯧꯕ ꯐꯥꯎꯏ ꯀꯣꯀ꯭ꯔꯣꯆꯁꯦ ꯈꯔꯃꯤꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯁꯨꯛꯍꯩ ꯍꯩꯅꯗꯦ ꯈꯔꯃꯤꯕꯨ ꯍꯩꯅꯕ ꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝ ꯇꯥꯡꯉꯝꯒꯅꯤ ꯂꯩꯔꯝꯗꯧꯕ ꯃꯥꯟꯗꯦꯗ ꯃꯩꯒꯤ ꯕꯤꯜꯁꯤꯗꯤ ꯋꯥꯡꯕꯅꯤꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯥ ꯑꯌꯥꯝꯕꯗ ꯃꯩ ꯃꯨꯊꯠꯂꯝꯃꯤ ꯃꯩ ꯃꯨꯊꯠꯂꯝꯕ ꯀꯥꯁꯤꯡꯁꯤꯗ ꯆꯥꯛꯈꯨꯝ ꯀꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯗꯣꯏꯅꯤ ꯈꯔꯃꯤꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯍꯦꯟꯅ ꯃꯁꯥꯁꯦ ꯈꯤꯡꯒꯠꯂꯛꯏ ꯑꯦꯛꯇꯤꯚ ꯑꯣꯏꯈꯠꯂꯛꯏ ꯍꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯅ ꯆꯥꯛꯈꯨꯝ ꯀꯥꯗꯣ ꯃꯩ ꯃꯨꯊꯠꯂꯝꯕ ꯃꯇꯝꯗꯨꯗ ꯆꯥꯛꯈꯨꯝ ꯀꯥꯗꯨꯗ ꯈꯔꯃꯤꯗꯣ ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯝꯒꯅꯤ ꯃꯔꯝꯗꯤ ꯆꯥꯛꯈꯨꯝ ꯀꯥꯁꯤꯗꯗꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯥꯏꯗꯅ ꯃꯗꯨ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯊꯥꯖꯔꯨꯗꯕꯩ ꯋꯥꯅꯤ ꯈꯜꯂꯨꯗꯕꯩ ꯋꯥꯅꯤ ꯈꯔꯃꯤꯅ ꯑꯩꯈꯣꯏꯗ ꯑꯦꯂꯔꯖꯤ ꯊꯣꯛꯍꯟꯕ ꯌꯥꯏ ꯑꯦꯖꯃꯥ ꯍꯦꯟꯖꯟꯍꯟꯕ ꯌꯥꯏ ꯈꯔꯃꯤꯁꯤꯗꯤ ꯑꯃꯣꯠꯄ ꯃꯐꯝꯗ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯁꯥꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯅꯥꯕ ꯃꯈꯜ ꯃꯈꯜ ꯁꯟꯗꯣꯛꯄ ꯌꯥꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯈꯔꯃꯤꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯁꯥꯗ ꯌꯥꯎꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯃꯈꯜꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯣꯂꯦꯔꯥ ꯅꯥꯍꯜꯂꯛꯄ ꯌꯥꯏ ꯗꯥꯏꯔꯤꯌꯥ ꯅꯥꯍꯜꯂꯛꯄ ꯌꯥꯏ ꯗꯤꯁꯦꯟꯇ꯭ꯔꯤ ꯅꯥꯍꯜꯂꯛꯄ ꯌꯥꯏ ꯇꯥꯏꯐꯣꯏꯗ ꯅꯥꯍꯜꯂꯛꯄ ꯌꯥꯏ ꯏꯚꯟ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯈꯔꯃꯤ ꯆꯪꯗꯅꯕ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯟꯕꯁꯦ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯀꯔꯤ ꯀꯔꯥꯁꯤꯁꯨ ꯎꯞꯁꯜꯂꯒ ꯊꯝꯕꯤꯕ ꯈꯔꯃꯤꯅ ꯆꯠꯇꯅꯕ ꯑꯗꯨꯒ ꯀꯤꯆꯟꯒꯤ ꯀꯥꯎꯟꯇꯔ ꯇꯣꯞꯁꯤꯁꯨ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯐꯖꯅ ꯇꯩꯊꯣꯛꯄꯤꯕ ꯁꯦꯡꯗꯣꯛꯄꯤꯕ ꯃꯁꯤ ꯃꯊꯧ ꯇꯥꯏ ꯈꯔꯃꯤꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅꯁꯨ ꯍꯩꯅꯗꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯐꯠꯇꯕ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯥꯏ ꯃꯈꯣꯡ ꯀꯔꯤ ꯀꯔꯥꯗꯨꯗ ꯃꯁꯥꯗ ꯑꯗꯨꯅ ꯈꯔꯃꯤꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯦꯃꯤꯀꯦꯜ ꯁ꯭ꯄ꯭ꯔꯦ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗꯗꯤ ꯀꯦꯃꯤꯀꯦꯜ ꯁ꯭ꯄ꯭ꯔꯦꯁꯦ ꯃꯅꯝ ꯅꯝꯃꯕ ꯃꯇꯨꯡꯗ ꯃꯀꯣꯛ ꯉꯥꯎꯕ ꯐꯥꯎꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯂꯔꯖꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ ꯅꯞ ꯃꯍꯤ ꯇꯥꯕ ꯍꯥꯛꯊꯤ ꯄꯨꯈꯟꯗ ꯈꯟꯕ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯈꯔꯃꯤꯁꯦ ꯍꯦꯛ ꯎꯕꯁꯤꯗ ꯃꯥꯁꯦ ꯇꯥꯟꯊꯣꯛꯅꯕꯅ ꯍꯥꯠꯇꯣꯛꯅꯕꯅ ꯁ꯭ꯄ꯭ꯔꯦꯁꯦ ꯀꯥꯞꯄ ꯃꯇꯝꯁꯤꯗ ꯈꯜꯍꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄ꯭ꯔꯦꯗꯨꯒꯤ ꯃꯔꯤꯛ ꯃꯔꯤꯛꯇꯣ ꯑꯗꯨꯝ ꯆꯥꯃꯁꯀꯨꯝꯕ ꯑꯗꯒꯤꯗꯤ ꯄꯨꯈꯝꯒꯨꯝꯕ ꯑꯗꯒꯤꯗꯤ ꯀꯩꯀꯩ ꯀꯣꯟ ꯂꯤꯛ ꯈꯔꯗ ꯑꯗꯨꯝ ꯃꯔꯤꯛ ꯃꯔꯤꯛ ꯆꯣꯡꯈꯤꯕ ꯌꯥꯏ ꯃꯗꯨ ꯁꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯝꯊꯣꯛꯇꯕꯤꯗ ꯆꯥꯁꯜꯂꯨꯔꯦ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯌꯨꯝꯗ ꯂꯩꯕ ꯈꯔꯃꯤ ꯌꯨꯝꯗ ꯆꯪꯉꯛꯄ ꯈꯔꯃꯤꯁꯦ ꯀꯦꯃꯤꯀꯦꯜ ꯁ꯭ꯄ꯭ꯔꯦ ꯁꯤꯖꯤꯟꯅꯗꯕꯤꯗ ꯇꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯈꯔ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡ ꯊꯥꯛꯄꯗ ꯁꯤꯖꯤꯟꯅꯕ ꯇꯦꯖꯄꯇꯥꯗꯣ ꯑꯗꯨ ꯈꯔꯃꯤꯅ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏ ꯇꯦꯖꯄꯇꯥꯗꯨꯗ ꯈꯔꯃꯤꯅ ꯌꯥꯝ ꯍꯩꯅꯗꯕ ꯌꯥꯝ ꯄꯥꯝꯗꯕ ꯀꯝꯄꯥꯎꯟ ꯑꯃ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯆꯪꯉꯛꯄ ꯈꯔꯃꯤꯁꯦ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯦꯖꯄꯇꯥ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯇꯦꯖꯄꯇꯥ ꯈꯔ ꯌꯥꯝꯅ ꯂꯧꯔꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯖꯥꯔꯗ ꯍꯥꯞꯆꯤꯜꯂꯒ ꯇꯛꯈꯥꯏꯔꯒ ꯄꯥꯎꯗꯔ ꯇꯥꯍꯜꯂꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯈꯣꯟꯗ ꯍꯥꯞꯆꯤꯜꯂꯒ ꯁꯨꯒꯥꯏꯔꯒ ꯄꯥꯎꯗꯔ ꯇꯥꯍꯜꯂꯁꯨ ꯌꯥꯔꯦ ꯇꯦꯖꯄꯇꯥꯒꯤ ꯁꯨꯒꯥꯏꯕ ꯃꯀꯨꯞꯁꯤꯡꯗꯣ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯗ ꯆꯈꯥꯏꯔꯅꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯈꯨꯝꯒꯤ ꯀꯥꯗꯣ ꯃꯩ ꯃꯨꯊꯠꯇ꯭ꯔꯤꯉꯩꯗ ꯀꯤꯆꯟꯒꯤ ꯀꯥꯎꯟꯇꯔ ꯇꯣꯞꯇꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯇꯦꯖꯄꯇꯥꯒꯤ ꯁꯨꯒꯥꯏꯕ ꯃꯀꯨꯞꯁꯦ ꯆꯥꯏꯊꯣꯛꯄꯤꯔꯝꯕ ꯌꯥꯏ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯆꯈꯥꯏꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯇꯦꯖꯄꯇꯥꯒꯤ ꯁꯨꯒꯥꯏꯕꯒꯤ ꯃꯥꯒꯤ ꯃꯅꯝꯗꯣ ꯑꯗꯨꯗ ꯍꯩꯅꯗꯗꯅ ꯈꯔꯃꯤꯗꯣ ꯆꯪꯉꯛꯑꯔꯣই ꯑꯗꯣ ꯈꯔꯃꯤꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯇꯣꯞꯄ ꯈꯔꯃꯤ ꯇꯥꯟꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯦꯇꯤꯛ ꯚꯤꯅꯦꯒꯔꯗꯣ ꯋꯥꯏꯠ ꯚꯤꯅꯦꯒꯔꯗꯣ ꯑꯗꯨ ꯂꯧꯔꯅꯤ ꯑꯗꯨꯒ ꯚꯤꯅꯦꯒꯔ ꯂꯧꯔꯤꯕ ꯆꯥꯡꯗꯨꯒ ꯆꯞ ꯆꯥꯟꯅꯅ ꯏꯁꯤꯡꯁꯨ ꯂꯧꯔꯅꯤ ꯃꯣꯏ ꯑꯅꯤꯁꯦ ꯐꯖꯅ ꯌꯥꯟꯁꯤꯟꯅꯔꯅꯤ ꯑꯗꯨꯒ ꯈꯔꯃꯤꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯤꯕ ꯚꯤꯅꯦꯒꯔꯒꯤ ꯃꯅꯝꯁꯤꯗ ꯈꯔꯃꯤꯁꯦ ꯍꯩꯅꯗꯗꯅ ꯑꯗꯨꯝ ꯈꯔꯃꯤ ꯆꯦꯟꯈ꯭ꯔꯅꯤ ꯚꯤꯅꯦꯒꯔꯒ ꯏꯁꯤꯡꯒꯒꯤ ꯌꯥꯟꯅꯕꯁꯦ ꯆꯥꯡ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯤꯔꯒꯗꯤ ꯈꯔꯃꯤꯗꯣ ꯚꯤꯅꯦꯒꯔꯗꯨꯒꯤ ꯃꯅꯝ ꯍꯩꯅꯗꯗꯅ ꯑꯗꯨꯝ ꯆꯪꯉꯛꯑꯔꯣꯏ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯦꯟ ꯋꯥꯁ ꯈꯨꯠ ꯍꯥꯝꯅꯕꯒꯤꯗꯃꯛꯇ ꯗꯦꯇꯣꯜ ꯍꯦꯟ ꯋꯥꯁ ꯑꯣꯏꯔꯣ ꯃꯈꯜ ꯃꯈꯜꯒꯤ ꯍꯦꯟ ꯋꯥꯁ ꯃꯌꯥꯝ ꯂꯩꯇ꯭ꯔꯥ ꯑꯗꯨꯒꯤ ꯍꯦꯟ ꯋꯥꯁꯇꯨꯒ ꯏꯁꯤꯡꯒ ꯌꯥꯟꯁꯤꯟꯅꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯣꯟ ꯐꯦꯡꯕꯗ ꯀꯅꯥꯒꯨꯝꯕꯅ ꯃꯍꯤ ꯑꯣꯏꯅ ꯂꯤꯀ꯭ꯋꯤꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯏ ꯚꯤꯝꯒꯤ ꯂꯤꯀ꯭ꯋꯤꯗꯁꯨ ꯂꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯒꯤꯁꯨ ꯀꯣꯟ ꯐꯦꯡꯅꯕ ꯃꯍꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯈꯔꯃꯤꯁꯦ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯟ ꯐꯦꯡꯅꯅꯕ ꯁꯥꯄꯣꯟ ꯃꯍꯤꯗꯨꯒ ꯏꯁꯤꯡꯒ ꯌꯥꯟꯁꯤꯟꯅꯔꯒ ꯁ꯭ꯄ꯭ꯔꯦ ꯇꯧꯕ ꯌꯥꯔꯦ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯍꯦꯟ ꯋꯥꯁꯀ ꯏꯁꯤꯡꯒ ꯌꯥꯟꯅꯔꯒ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯄ꯭ꯔꯦ ꯇꯧꯕ ꯌꯥꯔꯦ ꯍꯦꯟ ꯋꯥꯁꯀꯤ ꯃꯅꯝ ꯅꯠꯇ꯭ꯔꯒ ꯀꯣꯟ ꯐꯦꯡꯅꯅꯕ ꯁꯥꯄꯣꯟ ꯃꯍꯤꯗꯣ ꯑꯗꯨꯒꯤ ꯃꯅꯝꯗꯨꯗ ꯈꯔꯃꯤꯁꯦ ꯁꯐꯣꯀꯦꯁꯟ ꯊꯣꯛꯏ ꯍꯥꯏꯌꯦ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔꯃꯤꯁꯦ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯈꯔꯃꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯍꯩꯅꯗꯗꯅ ꯂꯥꯛꯇꯕ ꯌꯥꯏ ꯍꯥꯏ ꯈꯔꯃꯤ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯦꯟ ꯋꯥꯁ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯀꯣꯟ ꯐꯦꯡꯅꯅꯕ ꯂꯤꯀ꯭ꯋꯤꯗ ꯃꯍꯤꯗꯣ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯁꯨ ꯏꯁꯤꯡꯒ ꯌꯥꯟꯅꯕ ꯃꯇꯝꯗ ꯈꯔ ꯌꯥꯝꯅꯗꯤ ꯍꯥꯞꯄꯤ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯗꯨꯒꯤ ꯃꯅꯝꯗꯨꯗ ꯈꯔꯃꯤꯁꯤꯅ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯀꯣꯛ ꯉꯥꯎꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤꯅ ꯍꯦꯟ ꯋꯥꯁꯀ ꯅꯠꯇ꯭ꯔꯒ ꯀꯣꯟ ꯐꯦꯡꯅꯅꯕ ꯂꯤꯀ꯭ꯋꯤꯗ ꯃꯍꯤꯗꯨꯒ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯁꯦ ꯑꯃꯨꯛꯇꯪ ꯇꯧꯔꯒ ꯇꯣꯛꯑꯗꯤ ꯈꯔꯃꯤꯗꯣ ꯑꯗꯨꯝ ꯆꯪꯉꯛꯀꯅꯤ ꯈꯔꯃꯤꯗꯤ ꯌꯥꯝ ꯁꯥꯊꯤꯗꯅ ꯍꯦꯛꯇ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ
ꯆꯥꯡ ꯅꯥꯏꯅ ꯔꯦꯒꯨꯂꯔꯂꯤ ꯑꯗꯨꯝ ꯀꯥꯞꯊꯣꯛꯄꯤ ꯇꯥꯔꯦ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯤ ꯇꯥꯔꯦ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯀꯥꯞꯊꯣꯛꯄꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗꯨꯗ ꯆꯅꯝ ꯑꯃꯁꯨꯡ ꯊꯕꯤꯁꯤꯁꯨ ꯈꯔꯃꯤꯅ ꯃꯅꯝꯁꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏ ꯑꯗꯨꯅ ꯆꯅꯝꯁꯤ ꯑꯩꯈꯣꯏꯅ ꯃꯀꯨ ꯐꯖꯅ ꯈꯣꯛꯇꯣꯛꯑꯦꯗꯅ ꯁꯨꯒꯥꯏꯔꯦꯗꯅ ꯑꯗꯨꯒ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯆꯩꯈꯥꯏꯕ ꯌꯥꯏ ꯍꯥꯏ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯒ ꯊꯕꯤꯁꯤꯁꯨ ꯃꯀꯨ ꯈꯣꯛꯇꯕꯤꯗꯅ ꯁ꯭ꯂꯥꯏꯁ ꯐꯖꯅ ꯁꯣꯏꯔꯦꯗꯅ ꯑꯗꯨꯒ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝ ꯃꯥꯒꯤ ꯈꯔꯃꯤꯒꯤ ꯄ꯭ꯔꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗꯣ ꯑꯗꯨꯗꯩꯗꯨꯗ ꯊꯝꯕꯤꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯅꯝꯗꯨꯗꯩꯗ ꯑꯗꯨꯝ ꯈꯔꯃꯤꯁꯦ ꯑꯗꯨꯝ ꯆꯦꯟꯈꯤ ꯍꯥꯏ ꯑꯇꯣꯞꯄ ꯈꯔꯃꯤ ꯇꯥꯟꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯦꯃꯟ ꯒ꯭ꯔꯥꯁꯅꯤ ꯍꯥꯏ ꯂꯦꯃꯟ ꯒ꯭ꯔꯥꯁꯁꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩꯈꯣꯏꯅ ꯆꯥꯁꯨ ꯑꯗꯨꯝ ꯂꯣꯜꯂꯒ ꯊꯛꯅꯔꯦ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯇꯤ ꯀꯥꯏꯅ ꯑꯗꯨꯅ ꯃꯤ ꯑꯌꯥꯝꯕꯅ ꯂꯦꯃꯟ ꯒ꯭ꯔꯥꯁꯁꯦ ꯌꯨꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯒꯝꯂꯥꯗ ꯑꯗꯨꯝ ꯊꯥꯅꯔꯦ ꯑꯗꯣ ꯁꯤꯒꯤ ꯂꯦꯃꯟ ꯒ꯭ꯔꯥꯁꯁꯦ ꯈꯔꯃꯤꯅ ꯌꯥꯝ ꯍꯩꯅꯗꯦ ꯂꯦꯃꯟ ꯒ꯭ꯔꯥꯁꯁꯦ ꯅꯦꯆꯔꯦꯜ ꯀꯣꯀ꯭ꯔꯣꯆ ꯔꯤꯄꯦꯂꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯑꯗꯨꯝ ꯂꯦꯃꯟ ꯒ꯭ꯔꯥꯁꯀꯤ ꯁ꯭ꯇꯣꯛ ꯑꯃ ꯃꯆꯩ ꯑꯃꯅꯦ ꯄꯥꯝꯕꯤ ꯑꯃꯅꯦ ꯑꯗꯨꯝ ꯀꯤꯆꯟ ꯇꯣꯞ ꯃꯊꯛꯇ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏ ꯀꯤꯆꯟꯒꯤ ꯎꯄꯨ ꯀꯦꯕꯤꯅꯦꯠꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯂꯦꯃꯟ ꯒ꯭ꯔꯥꯁꯀꯤ ꯊꯥꯎꯗꯣ ꯃꯥꯒꯤ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯑꯣꯏꯜꯗꯣ ꯑꯗꯨꯁꯨ ꯂꯩꯗꯅ ꯑꯗꯨ ꯂꯦꯃꯟ ꯒ꯭ꯔꯥꯁꯀꯤ ꯑꯣꯏꯜ ꯊꯥꯎꯗꯣ ꯑꯗꯨꯒ ꯏꯁꯤꯡꯒ ꯌꯥꯅꯔꯒ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯤꯕ ꯌꯥꯏ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯂꯦꯃꯟ ꯒ꯭ꯔꯥꯁꯀꯤ ꯊꯥꯎꯒ ꯏꯁꯤꯡꯒ ꯌꯥꯅꯕꯗꯣ ꯑꯗꯨꯒꯤ ꯃꯅꯝꯗꯨꯗ ꯈꯔꯃꯤꯁꯦ ꯍꯩꯅꯗꯗꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯅꯤ ꯌꯨꯝꯗꯒꯤ ꯈꯔꯃꯤꯁꯦ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯎꯇꯤ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯕ ꯁꯣꯗꯥꯗꯣ ꯑꯗꯨꯒ ꯆꯤꯅꯤꯒ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯃꯣꯏꯅꯤꯁꯤ ꯌꯥꯟꯁꯟꯅꯔꯅꯤ ꯃꯣꯏꯅꯤꯒꯤ ꯌꯥꯟꯁꯟꯅꯕꯁꯦ ꯃꯤꯛꯁꯆꯔꯁꯦ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯃꯥꯒꯤ ꯄ꯭ꯔꯣꯟ ꯑꯦꯔꯤꯌꯥꯁꯤꯡꯗꯨꯗ ꯆꯥꯏꯊꯣꯛꯄꯤꯕ ꯈꯔꯃꯤꯁꯤꯅ ꯆꯤꯅꯤꯁꯦ ꯆꯥꯕ ꯂꯥꯛꯑꯅꯤ ꯆꯤꯅꯤꯁꯦ ꯆꯥꯕ ꯃꯇꯝꯗ ꯁꯣꯗꯥꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯁꯤꯟꯈ꯭ꯔꯅꯤꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯈꯔꯃꯤꯗꯣ ꯑꯗꯨꯝ ꯁꯤꯔꯅꯤ ꯅꯠꯇ꯭ꯔꯒ ꯀꯣꯛ ꯉꯥꯎꯕ ꯋꯥꯟꯊꯔꯒ ꯇꯥꯕ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯕꯦꯀꯤꯡ ꯁꯣꯗꯥꯁꯦ ꯈꯔꯃꯤꯒꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯝꯗ ꯌꯥꯝ ꯏꯟꯇꯔꯐꯤꯌꯔ ꯇꯧꯋꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯣꯗꯥꯒ ꯆꯤꯅꯤꯒꯒꯤ ꯌꯥꯟꯁꯟꯅꯕꯁꯦ ꯆꯥꯡ ꯅꯥꯏꯅ ꯍꯥꯏꯗꯤ ꯆꯌꯣꯜ ꯑꯃꯗ ꯑꯅꯤꯔꯛ ꯑꯣꯏꯇꯥꯔꯁꯨ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯆꯥꯏꯊꯣꯛꯄꯤ ꯇꯥꯔꯦ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯤꯝ ꯃꯅꯥꯗꯣ ꯑꯗꯨꯁꯨ ꯈꯔꯃꯤꯅ ꯍꯩꯅꯗꯦ ꯍꯥꯏ ꯅꯤꯝ ꯃꯅꯥꯒꯤ ꯃꯅꯝꯁꯦ ꯑꯗꯨꯅ ꯅꯤꯝ ꯃꯅꯥꯁꯦ ꯏꯁꯤꯡꯗ ꯐꯨꯠꯂꯅꯤ ꯑꯗꯨꯒ ꯅꯤꯝ ꯃꯅꯥ ꯐꯨꯠꯄ ꯏꯁꯤꯡꯗꯣ ꯑꯗꯨꯗꯣ ꯈꯔꯃꯤꯅ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯐꯖꯅ ꯁ꯭ꯄ꯭ꯔꯦ ꯇꯧꯈꯤꯕ ꯆꯥꯡ ꯅꯥꯏꯅ ꯅꯤꯝ ꯃꯅꯥ ꯅꯠꯇ꯭ꯔꯁꯨ ꯅꯤꯝ ꯑꯣꯏꯜ ꯑꯅ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯅꯤꯝ ꯑꯣꯏꯜꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏ ꯅꯤꯝ ꯑꯣꯏꯜꯁꯤꯒ ꯏꯁꯤꯡ ꯑꯁꯥꯕꯒ ꯌꯥꯅꯔꯦꯗꯅ ꯑꯗꯨꯒ ꯈꯔꯃꯤ ꯂꯩꯒꯟꯕ ꯃꯐꯝꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯄ꯭ꯔꯦ ꯇꯧꯕꯤꯕ ꯀꯥꯞꯊꯣꯛꯄꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯔꯃꯤ ꯑꯗꯨꯝ ꯆꯦꯟꯈꯤ ꯍꯥꯏ ꯑꯇꯣꯞꯄ ꯑꯃꯅ ꯗꯁꯕꯤꯟꯁꯦ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯅꯤ ꯌꯥꯔꯒꯗꯤ ꯗꯁꯕꯤꯟꯗ ꯌꯥꯎꯕ ꯑꯃꯣꯠꯄꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯪꯁꯦꯛꯎ ꯍꯥꯏ ꯗꯁꯕꯤꯟꯁꯦ ꯆꯌꯣꯜ ꯑꯃꯗ ꯑꯃꯨꯛꯇꯤ ꯏꯁꯤꯡ ꯑꯁꯥꯕꯒ ꯚꯤꯅꯦꯒꯔꯒ ꯌꯥꯅꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯄꯤꯕ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯒꯤ ꯀꯥꯎꯟꯇꯔ ꯇꯣꯞꯇ ꯅꯨꯡꯗꯥꯡ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯇꯩꯊꯣꯛꯑꯝꯃꯅꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯇꯥꯍꯜꯂꯝꯃꯔꯣꯏ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯡ ꯀꯪꯅ ꯊꯝꯕꯤꯔꯝꯃꯅꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯝꯃꯅꯤ